Bangalore Heritage Council Assemblyda Herikon Haribo Organization Miyamgi Seba Tawjarapa Sahi Kumari Surapa Adugi Makokumo Paloni Nasi Kona Zembol Pangkok Series Hariba Lupasi King Sobisingani Sumna Anigi Nasigi Negi Tangtara Gatarusida Manipura Yelongway Kundalay Taduna Laminarba Yelongi Mayamgi Apun Babudi Makapoina Sales Lupasina Texamak Padagina Ekoi Akakuli Tanangasi Hoboda Singamadi Tamdala Riva Yelong Machine Amatamuna Puchilaga Hamoyo about New York the most name in Jiki for Madinamata Nasi Hoboda Lakari Negi Tang Ahung 2020 the Trisi Sigi Mamangadi Hirikona Manipur Laiba Singamada Tamda Tariba Tongan Tonganba Tangu Group Sina Manu Jina Labor Zagasinda I go the Hirikongi Tony Singamadi Gamengi Adumba Angamoto Singa Tana Zaraga Manu Jina Labor Zagasinda Kenariba Awaba Mai Pangaba Ising Pangaba Lambi Pong Mataisadaba School Room Hataba Playground Laitaba Sugumba Kenariba Awaba Kayada Ekoi Ladiba Tangu Kutugi Pakoti Awan Waida Ekoi Saruyaduna Haiba Awaba Sisi Tana Zaraga Laki Adubo Labor Tibadi Ikang Haudana Negi Tang 2020 Masayda Ekoi India Lengakna India Lengaki Adumba Lusimba Simuna Sanaba Buxi Army on a Padropa Sim Kinako Iskanguna Yamda Tantarakuna Idam Damsida Idam Damsidi Maruena Ore Angkopi Chuchampu Chikong Sina Dariba Mayamsi Idam Damsida Masama Sai Matwa Hinaba Iskanguna Tantaraka de Hawaii Hinaba Kilapa Really came the Issue Hena Sanja from Golden Lake Shumakayasi Kinaba Honabada Hirikon Haibo on I Sensina Kokomi Hina Nigeria position Idam Sigi Gida Nigeria Lupasida Maduki Panamoina Hirikon Su Komisina Sam Yazaraga Sobotoga Amoina Hariba Manipura Tantu Leda Korunaba Honabada was it Mapueba Hirikona Asum the Mike Aduga Hosip Havoda Ekoi India Lengana Sanariba Buxiwar Dr. Lepu Haiba Adugumba Limited Singsi Terrorist Singsi Manipulema Degi Morupuna Utalo military crackdown to Haba Su advocate of Haiba NRC Senaduna Adugumba foreign immigration I do about my couple of Haiba Aduga Buzi IDP Dishing Puena using really came the Sanja from London Ladiba, Makoi Karamba Matamda, Hanzinga and the Mangamadi Haibagi, Malambel Ruktaba, Malambel Ruktabadi, Masama Sanda really came the Lake Kayama, Society of Nasiba, Makoi Amze, Hanjina Honaba, Asumba, Kaya Simasi, Steda, Herikonsu, Kokomi, Panamoina, Miama Lauri, Pulau Singers, Hakana Honabada, Hanbalitana, Angamataka Honagani, Aduga. Housiksu Luribadi Aikoida Aduba Megitang Ahum 2023 Hona India Lengana India Lengaki India Gamengi Adumba Chimbasina Sanariba Puxi Amani Sinsina Piriba Saifu Saiteng Awabase Masi Housiksu Ikan Kanadana Houzik Akuni Yelong Misina Namata Daba Akuni Singi Zagada Ruina Tampurumba, Shirumba, one Puka, Puzi Hokiba, Lita, the Tokiba, Taptiba, we built Mine, Amadi Yunka, Pumai Tajiba, TM, Kasumda, I could eat some Zeromism Kayama, Nomina Kaba Hakiba, Kan Kanadana, Amusumu, Hantaka, Vegetan Kariel Sesu, Bangina Midamu, Ekui, Adumba, upon the equation Hajabadare, Genet, the PDF. Adumba foreign Yadumba terrorist Kanguduna
ꯂꯥꯟꯗꯥꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯣꯡꯕꯤꯗ ꯑꯋꯥꯕ kaya ama hꯧꯖꯤꯛ khami yung kaya may thabre kaya ama so pan asina ihongre sugumba india lenga sanariba sugumba ukshi ami sigi sai hengse hojik herikon ma pong misda ikona khamjani modi aikoi yelong idigi laiminaraba kangup group isina oiba singna aikoi kangup amada adugumba sinkuki na court terrorist kangu ukshi ami singduna yelong idai kundaraba aikoi kangup group singsida khai khai dana hat pa idam dam sida koi refugee on ba ohen ba aduga kanglu amana khundar koi matam sana khundar bu kanguna aduga kanglu ma da attack toropa amadi aggression jathaba da kanglu group mana yenga leiba masigi matam natre hojikti maitei da lamdar ba adugi bathang da tongan ba tangkhul da siru da amadi tongan ba group mayam ju mathang la go ji awase thengse nangabanina masi koi khange maramdi haiba aggression mayam se adugumba India ki Central Force ki mitmangda amadi makogi mamangda thokiba kaya amusu yawgiba leirabani aduna aikoi yellow fuluk oina leiminriba aikoi igi mari oiba machimanau singse aikoi amato oina punjilaga aikoina sugumba chinkuki na ko terrorist kangbu singsi thengnaba aduga India laingakna sanariba adugumba kokshi gi oiba army singsi kokshi gi lana si khutak lepnaba honabagi aduga loinana aikoi manipur lemai dege sugumba Koki terrorist kanggu sisi mutat na ba phone bada akoi abato hoina akoi kunjina ba amadi kunjin ba puna thengmina ba mathau tare ha baje ngasi gi kurong sa ba si foundation gi sigi kurong sa ba lo seraga masi chang konjige Ethno Heritage Council Herikongi mapugumon ka madlay na the performing entrancement art and cultural evolution